नुपीसिंदु क्लासतुदगी थोखिबा उबदा मखोय नुपासिंदुसु मरी मरी थोक्लई इबो नंगमा हाइरोसु यादे मतुंग दसुम इनबसे मी मयाम मांगसिदा एखोयदि काई हाइ सुवाइबनि इकाइबम यावसिले कोय कोय खागेमबा चलंबदु चप लेपतुना नोयम इकाइबा नत्रो फरि ngasideidi noi ge gabidai lehuru noi asi hairam laga mamang thaduna gam gam chatkirami tawri siuni sakta asiga thasi ge hingda popa masai mankhai khage mana sakhiba domda mamanaba mari dusu lai mana tanari se thadoi du yobude mami se toi tanglaba khangde so washroom changluraga ani du punna thoklai nensi na khage mana tai du bukai Nupia, I sum mahasi singnare ko. Thadoi, Ninsina hairakliba, wadu kaktai, masindi kanglakti. Nang sukalayengo, class taure, I koi bens tamo, kupet kapet, adusu, nangonda. Yare ko, I sum hainaroi dore, nang yuarisi. Anidu, wakal amada, moigi lakpam thokpa, asum lakli. Kangauda na nupa aduga, tengzin na baduda, thadoidu, makada patraktai, nupa adusu sangsilei. Sopro Nensina Kainu ne lambi asuk saurishida tengzilei sibo mitu kaida pange Konda da pamhaiba bisum anidu khasik inkhatnei Dupi sopro Thadoi makut kuningdu nanduna makadadu makphamni Suadi ai hospital po bukhat jarmgei cha Yare sokpi Mamai dilai thokta makada phamduna leiriba thadoi na hairakpani Mamai pumba masamna khumjinduna leiriba nupiduda amuk mitpham thamlei adubu nupidugi saktamdudi uge phangde tanjaduda pamaiba magi phone laksinduna maphamdudagi thokibado pamaiba hek thokibaga thadoidu takna hawalei khuningsidi hubalena law yare anido maphamdudagi amuk lai mayamna leiriba maikai adomda sangsilei thadoina makhut khuningda nananduna lakpadu ubada hanglei salinina Nupia, kaidore, kaigino, nakoi kuning sina, tatlisina. Ho nupa post abam na tengzilami. Thadoi na nensi da kuning na hali. Haima, kanano, osadaro tengziluiba. Nate, post abab nupa amadani. Sanariba nupi singdugi wari duda kagembadi ting pankri. Karigino khangde, magi thamoy ki mihuldo kongjal yang khalai. Chirol tauraga. Natu so zikti mina munbikran nungshi haina hayurusu nangna yadrabanina aikoidi nangi mateng karim pangma ngamoi ko noidi nupatuda kem haudraba thengjilamaga adum chakriraba chakri aina so namitu udro kaina thina nganguini adugadi magi sunglass to lauthorakpadadi as masak thi phajalarambai wan ikaibana irang di bema nangama O warido topic sense to bro so mamadi thamoi me khugari nupi singdo remsanda puna yenglei kanano aisa lei ama chikri be man bam mapan thokna di hutpa ngamdaba aduga leinungdana ayu makai hutpido khage mana remsan ki mathundu da pak thai ei minai mi mangsida nangamai bo remsan kanano thamoi me khugari ba nanglo Herada, aigi thamoi sidi mi hatrik haliba pie kai jiba thamoi ni. Ikoi marakta manjunaba maiku wangwang kaba miyauri. Nangang hau kidoira, ha? No, matadam, jasla. Kagem bana anidu puduna gam gam zadki. Taseng na pagi dagi nupi singduna adum nam hang jilak pasida aseng bak hang kidra haina pakat bani kagem badu. Aduna masu maphamdu dagi thokhau bana pharani khanna thoklak bani. Asengi ga saukrama le masi ai chale no le ko remsan khagem bagi matung da tanaki haima kaino nang namu manglai duna kajalna nensi gi masada nom laga hairak bani kishidogdi lao chasi nupi makoi mari dusu college tu dagi thoklai asauba kari hapla khoge pam haibana idea ni ma laima mapuroi badu onsinduna amuk hanglak lammi Akoi pabungi di sida hinsang do yam dabi kita thadaro lai mai hinsang hapna asauba hayeng sinang thabak sangadaba natro pamhaiba mama da saksana sana yengduna kai lirege ba
ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯌꯦꯡ ꯎꯅ ꯊꯣꯛꯂꯨꯔꯣ ꯇꯥꯟꯖꯥꯗꯨꯗ ꯈꯥꯒꯦꯝꯕꯁꯨ ꯆꯪꯂꯛꯏ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯈꯥꯒꯦꯝꯕꯗ ꯌꯦꯡꯉꯤ ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯨ ꯇꯥꯗꯦ ꯅꯪꯕꯨ ꯀꯥꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯆꯠꯂꯣ ꯅꯪꯒꯤ ꯆꯥꯛ ꯑꯁꯤ ꯂꯩꯔꯦ ꯂꯧꯊꯖꯔꯣ ꯈꯥꯒꯦꯝꯕꯁꯨ ꯇꯨꯃꯤꯟ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯗꯨꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯐꯝꯗꯔꯛꯏ ꯏꯃꯥꯗꯤ ꯑꯩꯁꯨ ꯆꯥꯔꯗꯕꯅꯤ ꯃꯆꯥ ꯑꯍꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯁꯪꯒꯅꯤ ꯁꯪꯉꯣꯏꯗꯣ ꯃꯔꯣꯟ ꯍꯥꯏꯔꯛꯎ ꯑꯊꯨꯕꯗ ꯑꯩ ꯃꯤꯉꯣꯟꯗ ꯄꯥꯎ ꯄꯤꯈꯤꯗꯣꯏꯅꯤ ꯄꯨꯡ ꯀꯌꯥꯗꯅꯣꯕ ꯄꯨꯡ 1 ꯁ꯭ꯋꯥꯏꯗꯅꯤ ꯈꯥꯒꯦꯝꯕ ꯃꯌꯥꯝꯕꯒ ꯃꯃꯥꯒꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯀꯩꯅꯣ ꯏꯃꯥꯒ ꯍꯥꯏꯅꯩꯗꯨꯕꯨ ꯄꯨꯡꯒ ꯍꯥꯏꯅꯩꯗꯨꯕꯨ ꯀꯥꯏ ꯆꯠꯄꯩꯅꯣ ꯏꯃꯥꯗ ꯍꯪꯉꯨ ꯑꯩꯁꯨ ꯈꯪꯗꯦ ꯈꯥꯒꯦꯝꯕ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯅꯌꯥꯝꯕꯁꯦ ꯃꯁꯥꯅ ꯈꯪꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯅꯌꯥꯝꯕꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯜꯂꯤ ꯃꯗꯨ ꯎꯅꯔꯨꯁꯣ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯦ ꯀꯥꯏꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦꯕ ꯀꯔꯤ ꯃꯣꯏꯒꯤ ꯂꯝꯗꯨꯕꯨ ꯃꯣꯏꯔꯥꯡ ꯑꯁꯣꯝꯗꯩꯅꯤ ꯑꯣꯍꯣ ꯐꯩꯅꯤ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯣꯜ ꯗ ꯕꯦꯁ ꯄꯥꯏꯃꯩꯕ ꯃꯅꯥꯎ ꯅꯨꯄꯥꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏ ꯂꯩꯗꯧꯔꯦꯀꯣ ꯕ꯭ꯂꯥꯏꯟ ꯗꯦꯠꯅ ꯆꯠꯈꯥꯏꯗꯣꯏꯁꯦ ꯄꯨꯔꯥ ꯐꯤꯜꯝꯅꯤ ꯍꯩ ꯆꯥꯔꯤꯗꯨ ꯇꯨꯃꯤꯟꯅꯕꯗ ꯁꯥ ꯑꯣꯛꯂꯒꯅꯦ ꯍꯧꯒꯠꯈ꯭ꯔꯁꯨ ꯁ꯭ꯋꯥꯏꯗ ꯈꯥꯏ ꯂꯩꯔꯅꯨ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯁꯦ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ ꯇꯥꯃꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅ ꯑꯣꯄꯟ ꯑꯣꯏꯅꯔꯝꯅꯤ ꯑꯇꯣꯝꯕ ꯑꯧ ꯇꯥꯏꯌꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯏꯄꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯆꯥꯍꯧꯈꯣ ꯏꯄꯥ ꯍꯧꯒꯠꯂꯝꯃꯒꯦ ꯔꯇꯟꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯈꯥꯒꯦꯝꯕ ꯀꯣꯏꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯅꯛꯅ ꯐꯝꯂꯤꯕ ꯆꯤꯌꯔꯗꯨ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯇꯥꯃꯣ ꯅꯨꯄꯤꯗꯨ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯅꯠꯇꯦ 이따ꯏ 모이도이도 감독해봐. 수마이는 따모는 나하는 게 따름머리 세. 아이수 나하는 비고 야름니. 아tom바 낭냠 예닝저거 안강 니가이는 마세 한덕 머럭세 이랑 아무 이통 떠오리. 콜레스 가기보다기 누비 앵강이 워리가 마양 바이곤데 사질락리버니냐. 낭 소이리고. 이스타모 아두이나 대바 수마이베이완 이암바만 레이 하이드는 레스펙트 떠오리니. 나야암바다 누비기 워리 사질레이세. 마시 레스펙트 오브 거리바 낭기 레스펙트 쿠도우두디 낭 소이는 나남 뽐네 ꯉꯥꯡꯅ ꯍꯧꯒꯠꯈ꯭ꯔꯦ ꯄꯥꯝꯍꯩꯕꯗꯨ ꯀꯤꯆꯟꯗ ꯕꯦꯁꯤꯟ ꯂꯩꯔꯤꯕꯗꯨꯗ ꯃꯈꯨꯠꯇꯣ ꯍꯥꯝꯅ ꯑꯇꯣꯝꯕ ꯀꯣꯂꯦꯖꯁꯨ ꯑꯗꯨꯝ ꯇꯧ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨꯗꯤ ꯅꯪ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯑꯦꯛꯖꯥꯝꯁꯨ ꯃꯊꯪ ꯆꯍꯤꯗ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯕ ꯇꯝ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯇꯨꯅꯗꯤ ꯑꯦꯛꯖꯥꯝꯗꯣ ꯀꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯊꯕꯛ ꯑꯃꯕꯨ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯂꯦꯕꯔ ꯊꯥꯗꯁꯤꯀꯣ ꯄꯥꯝꯍꯩꯕꯗꯨ ꯋꯥꯍꯩ ꯈꯔꯗꯣ ꯃꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥ ꯂꯩꯃ ꯃꯁꯥꯗ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯀꯩꯗꯧꯕꯩ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯝꯃꯤꯅꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯒ ꯂꯩꯍꯟꯗꯧꯔꯤꯒꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯕꯗꯨꯃꯥꯏꯅ ꯑꯩꯗꯤ ꯄꯥꯅꯤꯡꯗꯦ ꯃꯥꯗꯧꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕ ꯃꯈꯩ ꯇꯦꯕꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯗꯟꯗꯤꯗꯧꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯍꯥꯏꯃ ꯅꯪꯅ ꯍꯧꯖꯤꯛ ꯇꯝꯃꯤꯗꯨꯗꯤ ꯂꯥꯏꯔꯤꯛ ꯅꯠꯇꯕ꯭ꯔꯣ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯑꯣꯛꯂꯗꯤ ꯍꯧꯒꯠꯂꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯛꯁꯤ ꯑꯝꯇ ꯆꯥꯍꯧꯈꯤꯒꯦ ꯈꯥꯒꯦꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯥꯒꯦꯝꯕ ꯋꯥꯈꯜꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ ꯁꯣꯝꯗꯁꯨꯅꯤ ꯊꯥꯗꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯅꯄꯥꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯃꯥꯒꯤꯗꯤ ꯀꯨꯞꯂꯒ ꯑꯗꯨꯝ ꯊꯅꯝꯃꯨ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯒꯤ ꯆꯥꯛꯇꯨ ꯄꯨꯟꯅ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯕ ꯍꯧꯔꯣ ꯍꯥꯏꯗꯅ ꯆꯥꯕ ꯍꯧꯍꯜꯂꯝꯃꯤ ꯍꯦꯟꯁꯅꯥꯁꯨ ꯈꯔ ꯆꯥꯔꯒ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯆꯨꯅꯟꯗꯤ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ ꯊꯥꯗꯣꯏꯗꯨ ꯆꯥꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯆꯠꯀꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥ ꯑꯩꯅ ꯍꯥꯏꯗꯤ ꯏꯕꯨꯡꯉꯣꯗꯣ ꯍꯌꯦꯡꯁꯦ ꯁꯛ ꯃꯥꯏ ꯈꯪꯅꯅꯕ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯍꯥꯏꯔꯛꯏꯅꯦ ꯊꯥꯗꯣꯏ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯃꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯊꯕꯛꯅꯤ ꯅꯣꯏꯅꯒꯤ ꯁꯤꯟꯕꯤꯔꯤꯁꯤ ꯍꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯇꯧꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯉꯁꯤ ꯍꯌꯦꯡ ꯇꯧꯒꯗꯕꯁꯨ ꯅꯠꯇꯅ ꯀꯣꯟꯅ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯤ ꯎꯅꯔꯨꯁꯨ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯅꯣꯏꯁꯦ ꯑꯐꯕ ꯃꯃꯥꯗꯤ ꯅꯠꯇꯦꯀꯣ ꯍꯩ
ꯅꯨꯄꯥꯗꯨ ꯀꯣꯏꯌꯨ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯑꯅꯤ ꯎꯅꯔꯒ ꯑꯁꯦꯡꯕ ꯁꯨꯝꯕꯗꯣ ꯁꯨꯝꯊꯣꯛꯅꯕ ꯌꯥꯏꯗꯅ ꯍꯥ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯅꯔꯨꯁꯨ ꯋꯥꯈꯜ ꯃꯣꯠ ꯇꯤꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯨꯄꯥꯗꯨꯗ ꯅꯪ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯣꯏꯀꯣ ꯏꯃꯥ ꯍꯥꯏꯔꯣꯏ ꯊꯥꯗꯣꯏꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯊꯥꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯁꯤꯗ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯀꯟꯊꯣꯛꯂꯨꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯪꯒ ꯐꯖꯅ ꯎꯅꯔꯒ ꯅꯪꯅ ꯄꯥꯝꯗ꯭ꯔꯃꯛꯁꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯃꯨ ꯏꯃꯥ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯦꯛꯇ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯣꯏꯗ ꯍꯥꯏꯔꯨꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯤ ꯃꯥꯟꯈꯤꯅꯤ ꯆꯥꯔꯣ ꯆꯥꯛꯇꯣ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯔꯤ ꯆꯨꯅꯟꯗꯤꯅ ꯀꯣꯜꯂꯤꯛꯇꯨ ꯃꯥ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯒꯦ ꯍꯥꯏꯕꯗꯒꯤ ꯊꯥꯗꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ ꯉꯁꯥꯏ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯆꯦ ꯃꯆꯦꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯁꯛ ꯊꯤꯕ ꯐꯖꯕ ꯂꯝꯆꯠ ꯆꯨꯝꯕ ꯆꯨꯝꯗꯕ ꯊꯤꯗꯈꯩ ꯌꯥꯅꯤꯅ ꯌꯥꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯌꯥꯝ ꯇꯟꯗꯧꯔꯤꯗ ꯋꯥꯈꯜꯁꯨ ꯑꯃꯔꯣꯝꯗ ꯊꯩꯅꯕ ꯍꯣꯠꯅꯩ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯥꯏꯖꯤꯒꯤ ꯃꯦꯁꯦꯟꯖꯔꯗ ꯃꯤꯅꯠ 5ꯒꯤ ꯃꯃꯥꯡꯗ ꯊꯥꯔꯛꯄꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯤꯕꯗꯨ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗꯒꯤ ꯎꯏ ꯃꯥꯅꯤ ꯊꯥꯔꯛꯂꯤꯕ ꯃꯤꯗꯨ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯆꯪꯁꯤꯟꯗꯨꯅ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯆꯥꯔꯕ ꯊꯥꯗꯣꯏ ꯍꯥꯏꯅ ꯊꯥꯔꯛꯂꯝꯕꯅꯤ ꯉꯥꯏꯍꯥꯛ ꯃꯦꯁꯦꯖꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯣꯏꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯤꯅ ꯃꯁꯛ ꯈꯪꯅꯕꯗꯨ ꯑꯣꯏꯕꯅꯤꯅ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯔꯨꯕꯗꯨꯒ ꯊꯥꯗꯣꯏ ꯔꯤꯄ꯭ꯂꯥꯏꯗꯨ ꯍꯜꯂꯝꯃꯤ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯈꯥꯒꯦꯝꯕꯗꯨ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯊꯥꯗꯣꯏꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯒꯦꯝ ꯁꯥꯟꯅꯔꯝꯕꯗꯨ ꯐꯠꯕꯦꯛ ꯆꯠꯂꯒ ꯑꯥꯏꯖꯤꯗ ꯆꯪꯉꯤ ꯃꯦꯁꯦꯖꯇꯨ ꯊꯨꯅ ꯁꯤꯟ ꯇꯧꯗꯨꯅ ꯆꯥꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯣꯝꯕ ꯅꯪꯗꯤ ꯉꯥꯖꯥꯏ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕꯤ ꯃꯤꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯏꯐꯗ ꯐꯖꯩ ꯏꯅꯨꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ ꯊꯥꯗꯣꯏꯅ ꯃꯦꯁꯦꯖ ꯃꯅꯝ ꯃꯤꯅꯠ ꯐꯥꯗ ꯍꯜꯂꯛꯄꯗꯨꯗ ꯈꯥꯒꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯅꯤꯗꯨ ꯀꯔꯤ ꯍꯥꯏꯅꯒꯗꯕꯅꯣ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯅꯩ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯕꯨ ꯈꯥꯒꯦꯝꯕ ꯊꯥꯗꯣꯏꯗ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯖꯤꯜꯂꯤ ꯃꯃꯥꯟꯅꯕꯅꯤ ꯆꯍꯤ 2 ꯁꯨꯔꯕꯅꯤ ꯄꯨꯜꯂꯛꯄ ꯊꯣꯏꯅ ꯑꯀꯤꯕ ꯂꯩꯔꯨꯗꯦ ꯊꯥꯗꯣꯏꯗꯨ ꯅꯝꯕꯔꯗꯨ ꯐꯠ ꯄꯤꯊꯣꯔꯛꯏ ꯑꯗꯨ ꯐꯔꯦ ꯑꯩ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯒ ꯑꯣꯞ ꯐꯠ ꯆꯠꯈꯤ ꯊꯥꯗꯣꯏꯗꯣ ꯅꯝꯕꯔ ꯐꯪꯂꯕꯗ ꯈꯥꯒꯦꯝꯕ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯣꯛꯃꯤ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔꯗꯨ ꯀꯣꯄꯤ ꯄꯦꯁ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯅꯦꯠ ꯑꯣꯐ ꯆꯠꯈꯤꯕꯅ ꯊꯥꯔꯤꯕ ꯃꯦꯁꯦꯖꯇꯨ ꯁꯤꯡꯒꯜ ꯇꯤꯛ ꯈꯣꯠꯂꯤ ꯍꯌꯦꯡ ꯃꯥꯏꯅ ꯍꯟꯖꯔꯛꯂꯅꯤ ꯈꯟꯅ ꯈꯥꯒꯦꯝꯕ ꯐꯠ ꯍꯤꯞꯊꯗꯨꯅ ꯅꯣꯛꯃꯤ ꯃꯃꯤꯠꯇꯨꯅ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯐꯦꯟꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯅꯣꯡ ꯉꯥꯜꯂꯤ ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯐꯝ ꯑꯃ ꯍꯥꯏꯅꯗꯨꯅ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ ꯊꯥꯗꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯣꯏꯗ ꯎꯅ ꯊꯣꯛꯂꯨꯕꯅ ꯐꯔꯅꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗꯕꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯇꯥꯏꯃꯤꯡꯗꯨꯗ ꯊꯥꯗꯣꯏ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯍꯥꯟꯅꯅ ꯅꯨꯄꯥꯗꯨꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯕꯅꯤ ꯊꯥꯗꯣꯏ ꯃꯃꯥꯏꯗꯨ ꯂꯩꯇꯨꯅ ꯌꯦꯡꯉꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟꯒꯤ ꯔꯤꯡꯗꯨꯗꯤ ꯃꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯈꯔ ꯂꯥꯞꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯉꯥꯕꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯄꯣꯀꯦꯠꯇꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯑꯣꯈꯠꯈꯤꯕꯗꯨ ꯊꯥꯗꯣꯏꯅ ꯍꯥꯏꯐꯦꯠ ꯎꯏ ꯍꯜꯂꯣ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤ ꯃꯥꯅꯤ ꯊꯥꯗꯣꯏꯅ ꯃꯥꯟꯈꯤꯕꯗꯨꯃꯛ ꯆꯨꯝꯂꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯐꯣꯟꯗꯨ ꯀꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯝ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯊꯥꯗꯣꯏ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯡꯗ ꯎꯈ꯭ꯔꯕ ꯑꯃꯒꯨꯝ ꯃꯥꯒꯤ ꯈꯨꯌꯦꯡꯗꯨꯗ ꯅꯨꯄꯥꯗꯨ ꯈꯖꯤꯛ ꯉꯛꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯅꯨꯄꯤꯁꯤ ꯃꯥꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯐꯣꯇꯣꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯅꯨꯄꯤꯗꯨ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯄꯥꯝꯍꯩꯕꯅ ꯈꯧꯗꯦꯝꯗꯨꯅ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯀꯨꯞꯇꯨꯅ ꯃꯃꯥꯏꯗꯨ ꯃꯥꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ ꯃꯥꯅ ꯑꯍꯜꯅꯤ ꯈꯟꯗꯨꯅ ꯄꯥꯝꯍꯩꯕꯅ ꯋꯥ ꯉꯥꯡꯂꯛꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯀꯥꯡꯁꯣꯏ ꯆꯥꯔꯛꯏ ꯑꯣ ꯍꯥꯎꯕꯅꯤ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯊꯥꯗꯣꯏ ꯀꯧꯏ ꯁꯣꯝꯒꯤꯗꯤ ꯄꯥꯝꯍꯩꯕ ꯑꯩ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ ꯃꯃꯥꯡꯗꯒ ꯑꯩ ꯎꯈ꯭ꯔꯕ꯭ꯔꯣ ꯊꯥꯗꯣꯏ ꯎꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯀꯗꯥꯏꯗ ꯎꯈꯤꯕꯅꯣ ꯊꯥꯗꯣꯏ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯌꯥꯎꯁꯪꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ
ꯄꯥꯝꯍꯩꯕ ꯃꯆꯤꯟꯗꯨ ꯈꯖꯤꯛꯁꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯤꯗ, ꯑꯗꯣ ꯑꯁꯨꯝꯅꯃꯨꯛ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯗꯤ ꯊꯥꯖꯔꯨꯗꯕ꯫ ꯐꯔꯦ, ꯑꯩ ꯃꯇꯝ ꯀꯨꯏꯅ ꯂꯧꯔꯣꯏ, ꯍꯥꯏꯒꯗꯕ ꯂꯩꯔꯕ ꯋꯥꯅꯤ꯫ ꯅꯪꯒꯤꯁꯨ ꯑꯁꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯦꯡꯛꯁ꯫ ꯏꯃꯨꯡ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯍꯥꯏꯗꯤ ꯌꯦꯁ ꯑꯣꯔ ꯅꯣ? ꯊꯥꯏꯅ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯅꯈꯤ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯆꯠꯅꯕ ꯌꯥꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯍꯜꯁꯤꯡꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯏꯁꯥꯅ ꯄꯥꯝꯗꯅ ꯈꯣꯡ ꯊꯥꯡꯕꯤꯔꯛꯀꯅꯨ꯫ ꯊꯥꯗꯣꯏ, ꯄꯥꯝꯍꯩꯕꯒꯤ ꯋꯥꯗꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯈꯪꯅꯖꯕ ꯂꯩꯔꯝꯕ ꯀꯅꯥꯅ ꯈꯪꯕ? ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯂꯕꯁꯨ ꯍꯌꯦꯡ ꯂꯩꯃꯤꯟꯅꯒꯗꯕꯗꯤ ꯅꯪ ꯑꯩꯅꯤ, ꯑꯗꯨꯅ ꯋꯥꯈꯜ ꯇꯤꯟꯅꯕ, ꯃꯣꯠ ꯆꯥꯅꯕ ꯆꯥꯅꯗꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ꯫ ꯅꯪꯒꯤꯁꯨ ꯋꯥ ꯑꯃꯅꯤꯗꯤ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯁꯤꯟꯒꯅꯨ, ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅꯤꯅ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯁꯤ, ꯅꯨꯄꯥꯗꯨꯗꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯐꯖꯅ ꯃꯆꯨ ꯇꯥꯅ ꯉꯥꯡꯂꯤ, ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯨꯝꯃꯤ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯕꯨꯅꯤ꯫ ꯃꯔꯝꯗꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯍꯥꯏꯁꯤꯗꯕꯨ ꯏꯃꯨꯡ ꯑꯅꯤꯗꯣ ꯑꯗꯨꯈꯛ ꯑꯍꯜꯁꯤꯡ ꯌꯥꯅꯔꯒ ꯑꯉꯥꯡꯁꯤꯡꯗꯨꯒꯤꯗꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯈꯪꯗ ꯃꯣꯏꯅ ꯄꯥꯝꯕꯗꯨ ꯈꯛ ꯇꯧꯕ, ꯀꯣꯟꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯋꯥꯈꯜ ꯃꯣꯠ ꯆꯥꯅꯔꯛꯇꯕ, ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅ ꯍꯦꯟꯅ ꯋꯥꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯅꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯍꯥꯏꯌꯨ꯫ ꯍꯥꯏꯌꯨ, ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯉꯥꯛꯇ ꯍꯥꯏꯕꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯅ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯍꯧꯖꯤꯛ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯅꯗꯤ ꯁꯣꯝꯒꯤ ꯈꯪꯅꯕ ꯂꯩꯇꯦ꯫ ꯂꯩꯇꯦ? ꯂꯩꯇꯕꯗꯨꯅꯕꯨ ꯏꯃꯥ ꯕꯕꯥꯅ ꯊꯕꯛꯁꯤꯡꯁꯦ ꯁꯤꯟꯈꯤꯕꯅꯤ꯫ ꯊꯕꯛꯇ ꯃꯥꯏꯒꯣꯟ ꯁꯤꯜꯂꯤꯉꯩ ꯑꯩ ꯇꯁꯦꯡꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯉꯥꯎꯕ, ꯀꯣꯏꯕ ꯂꯥꯡꯕ ꯐꯪꯂꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯎꯔꯝꯂꯕꯗꯤ ꯑꯩ ꯅꯍꯥꯟꯅ ꯌꯨꯝ ꯄꯥꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯐꯖꯅ ꯑꯩ ꯂꯤꯔꯒꯦ, ꯅꯪꯒꯤ ꯍꯥꯏꯔꯣ꯫ ꯑꯩ ꯑꯍꯜꯁꯤꯡꯅ ꯁꯤꯟꯕꯁꯦ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ꯫ ꯍꯥꯏꯔꯣ꯫ ꯑꯩ ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛꯀꯁꯨ ꯀꯣꯜꯗꯨ ꯂꯥꯛꯁꯤꯜꯂꯤ ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ꯫ ꯑꯩ ꯃꯤꯅꯠ ꯑꯝꯇꯪ ꯂꯧꯖꯒꯦ꯫ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇꯨꯅ ꯐꯣꯟꯗꯨꯗ ꯋꯥꯔꯤ ꯇꯧꯏ꯫ ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯥꯔꯟ ꯆꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯣꯀꯦ, ꯀꯨꯏꯔꯣꯏ꯫ ꯊꯝ꯫ ꯄꯥꯝꯍꯩꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏ, ꯑꯥꯏ ꯑꯦꯝ ꯁꯣꯔꯤ, ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯑꯣꯐꯤꯁꯇ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦꯅ ꯍꯥꯏ꯫ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ꯫ ꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯇꯨꯡ ꯑꯃꯨꯛ ꯊꯦꯡꯅꯁꯦ꯫ ꯁꯣꯝ ꯑꯗꯨꯝ ꯍꯟꯕꯤꯔꯝꯃꯣ, ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ꯫ ꯌꯥꯔꯒꯗꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯄꯥꯔꯀꯤꯡ ꯐꯥꯎꯕꯗꯤ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯒꯦ꯫ ꯆꯤꯡꯅꯒꯅꯨ, ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯊꯥꯗꯣꯏꯁꯨ ꯐꯖꯗ꯭ꯔꯦ ꯈꯜꯂꯒ ꯌꯥꯝ ꯇꯟꯅ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯝꯍꯩꯕꯁꯨ ꯅꯨꯄꯤꯗꯨꯗ ꯍꯩꯅꯈꯤꯔꯣꯏ ꯈꯪꯕꯒꯤꯔ ꯀꯔꯤꯅꯣ ꯊꯣꯏꯅ ꯋꯥ ꯉꯥꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯝ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯀꯔꯤꯅꯣ? ꯑꯩꯅ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯂꯦꯞꯈꯤꯕꯗꯣ? ꯊꯥꯗꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯌꯥꯔꯅꯤ, ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯄꯥꯝꯍꯩꯕ ꯃꯈꯥ ꯇꯥꯅ ꯍꯪꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄꯗꯨ ꯇꯨꯃꯤꯟꯅ ꯊꯧꯔꯤ꯫